PM Surya Ghar Muft Bijli Yojana की Matangda Varta Media Workshop Pangthokkhre Press Information Bureau Ministry of Information and Broadcasting Regional Office Imphal na sinduna Union Lengak asina Bharatpu Kumja lisingani ngapigani lisingani nifutareta mapungfana chaukalaba Bharat ama oihananaba manglanda hotnariba thabak thorom singi manung channa renewable energy da ahenba energy puthoktuna mipan tangdana environment ta akaiba pidana mai puthoktuna sizinanaba pandamda paikhalakliba amadi 12 years of governance की मखादा पाइखलिबा PM Surya Ghar Muft Bijli Yojana की मरमदा मियाम द मपुंग फाना खंगननबा अमदी अहेनबा पाउ संदोकपदा मतेंग ओइनबा वर्टा हाइना मिंगथोनबा मीडिया वर्कशॉप अमा थौबल चांदेल अमदी काकचिंग डिस्ट्रिक्ट की मीडिया पर्सन सिंगना सरुक यादुना खेत्री संगलेन थौबलदा पांगथोखरे थौरमदुदा एडिशनल डायरेक्टर जनरल PIV RO इम्फाल डॉक्टर इंगम पामे IIS असिस्टेंट डायरेक्टर CVCFO Chandel Moirangthem Rastam MCO PIV RO Imphal Puspa Maibamna Thoram Mapu Singh Amadi General Manager RE MSPDCL SH Niti Devi Manager MSPDCL Nongthombam Punima Devina Resource Person Singoina Sarugyaki Thoramadu Mari Lenana Thoramapu Oikiba Dr. Ingam Pamena Fondokibada Media Haibasi Democracy Chalibalam Damasigi Mari Shuba Yumbi Makunga Mari Shuba Oribani Tasengalam Damasigi Chokat Papurapada Achoba Maruiba Thodang Loriba Ezen Amagumbani Aduna Maruina Media da Leriba Ichinau Singa Yojana Sigi Maramda Hena Kamina Nabagidama Nasigi Thoramasi Pangthokpani Singapore na atena matamda yamatuna chawkhat kiba commercial center business hub ama oirakpa ngamkibase lamdam adugi miyamna wakal taba unity oiba integrity leibadagi oirakpa ngamnibani lamdam asitasu chawkhat hananabagi potential kayadi lei aduba thabak oina onthokpadi wari lengakna fazarba scheme kaya yojana kaya miyamgidamata puthokli adubu arembada tari miyamna job card hainariba VG Ramji asi miyamna thabak shuduna masagi senthok lambi semsi punna chawkhaminasi haibani adubu lamdamasitadi photo kapnaba scheme oiduna leire aduna sigumba yojana scheme tahangumsi hainasu fongdokhi thoramududa wangangloi oikiba singasu yojana asigi aims and objectives masina miyamda pigadoriba kanaba yojana asi matau karamna online da apply tawgani implementation karamna tawgani subsidy karamna fangani haibana chingba akupa warol kayasu sarukyakiba media person singda sugaina takuna khangan kibaga natana hena khangningnaba singi wahang Paukumsu Pangthokhi Loinana Yojana asi kanaba fangkraba beneficiary singyo iba slide show su kaptuna yanganki